Life and Style. Life and Style yengbiriba pumnamakpu adomgi host Daina Pangsatabamna taram nokchari. Nupi oibisingna sana lupa makhal makha kayagi jewelry items pu nungsijaba pamjaba madi ngaujaba mahausani. Adubu hauzaki trenda nupi khaknatana nupa ayambasu makhal makha kayagi jewelry items pu fashion sense amagi matawgum sizinnarakpagi mami tarakli. Maroina ngasigi episode tay koina khudol tamjagadawriba si Momota Jewellery haina khangnariba store asigi proprietor Salam Jibanga unazaraga store asigi top mahau amadi uniqueness adu karino haibadu mayamda khudol tamjage. So keep watching Life and Style. Oza ahanba maktada aikogi TV show Life and Style hariba show sida ozabu taram nokchari. Oza ihan hanba wahang oina aikoina laksaningli si ozagi hariba Momota Jewellery hariba store asi atai jewelry store singdagi khara top pani haina koina sum tajai. Masi akoina sum tajaba matamda su ozagi store asi hana catalog ama publish tawrba matung store asi hangtokpani hai. Oza masigi wari si hana khangjake. Sigi matang sa ina Manipur da sana suba hairba matungda Mizoram da 2006 da daida ai Mizoram da chatle chal matungda Mizoram da moi chatnabi brahma macha sin tawba khotpa so ai khara urjare adu matung tarakpada Manipur da tholokpada gi khoi Manipur gi catalog kumba sa amata leijadaba adai catalog amatang de sagat ke na khandana camera ama tawraga photo se collection tawra matungda catalog se ma photo pane aduga western gi design khara si so khoina hapsil lakpale adu mayam sina Momota ki catalog aina mayam na khara khangbire book 1000 se market sale tawbunina member listing ama dikhar matakta Manipur da proprietor sing ji lai raina law ado haiba Momota catalog asi kari sok thada khoi ki publish tawkhibano karamba chahida publish tawkhibano aduga matung tarakpada haiba Momota Jewellery hariba store ase masina karamba sok thada hogdokhibano masigi wari mung thambiyo ahan beki se ai 2014 dane ai first edition phong gi bese matung dana 2015 dane thangnana ko aduga 17 dana third sine aduga 2019 gisna 4th edition oire ya mene 4th editions fabulaire yam nungaise ozai khoina tajaba matamda Momota Jewellery hariba store asi ozagi Mrs. Saitare masigi maming se lorga maming si koigi hariba store asi hangtokibani karmain tawdana kari wakhalon dagi kamain cam park chauba mafam na kai waida waheng lekai gi mafam exactly kai waida oidoino store sigi matang da khara thambiyo ai gi se hoji nitogom da hana khara tawram badagi aina catalog sima phonga kokol ko mayang was nakna ba wari tai sana ba nuai na ngai na imphal gi kam lai kai da tawjabani hojik baibo hotel gi nakal hai tare adoga fangiba khoi gi metal sing hai tare jewelry items sing si karam bano catalog Chinese ki catalog sa khoi gi lik yauri bracelet yauri aduga sana macha masu pudo asumna sing je koina design loina hapsabani aduga design se moi gi di aikogi model number in challe adu model number se koina serial number in hairaga adamaina apamba poto yamna thuna su saba yabagi mo taw khara su oiba haibata haibadi khoigi catalog sida yauriba design sing si magi oiba top pa number amam piraga client na select torba matung da khoigi pidoine ba yam nongaise aduga oza jewelry stores di aduki matik yam kre Manipur da lai se housing competitions ni aduna ozagi hariba Momota store ase atoppa store sing dagi karamba mawong mataw da khetna bo oigani aina catalog sima phongi basida manung da yor design se khoi gi yamna thuna saba yaba aduga sanagi quality handa ba adugumba pot amadi oye adu loina ma catalog page 48 yawba se loinamak design se happy haibadi nasadi Manipur gi khutna yenga sagadaba adu emergency oina tawba yaba block ki porsi akoina
ꯈꯔꯁꯨ ꯍꯥꯞꯆꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯊꯗꯅ 24 ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯅꯥ ꯐꯥꯔꯁꯀꯤ ꯂꯦꯚꯦꯜꯗ ꯂꯩꯕ ꯄꯣꯠꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯅꯥꯁꯤ ꯃꯌꯦꯡ ꯇꯥꯊꯗꯕ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯈꯔꯗꯤ ꯌꯥꯎꯋꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯔ ꯄꯥꯝꯅꯔꯛꯄ ꯑꯗꯨꯝ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯁ꯭ꯇꯣꯔꯗ ꯀ꯭ꯂꯥꯏꯟꯕꯨ ꯀꯨꯏꯅ ꯉꯥꯏꯍꯟꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯑꯦꯅꯤ ꯁ꯭ꯇꯣꯔ ꯑꯃꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯄꯤꯔꯝꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯇꯝꯁꯦ ꯃꯁꯤꯗ ꯍꯦꯛ ꯐꯪꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯣꯖꯥꯒꯤ ꯁ꯭ꯇꯣꯔꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯔꯤꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯄꯨꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗ ꯈꯨꯗꯛꯇ ꯄꯤꯕ ꯉꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯂꯩ ꯍꯥꯏ ꯃꯁꯤ ꯀꯃꯥꯏꯅ ꯋꯥꯔꯛ ꯇꯧꯕꯤꯕꯒꯦ ꯃꯁꯤꯟꯒꯨꯝꯕ ꯇꯣꯉꯥꯟꯅ ꯌꯨꯁ ꯇꯧꯕꯤꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯣꯡꯖꯔꯤꯕ 4 edition ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯃꯃꯥꯡꯒꯤꯁꯨ ꯑꯗꯨꯝ ꯄꯜꯂꯒꯁꯨ ꯁꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯜ ꯁꯤꯝꯄꯜꯁꯦ MJ 501 ꯗꯒꯤ ꯍꯧꯔꯒ 571 ꯐꯥꯎ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯦꯕ ꯑꯗꯣ ꯁꯤꯝꯄꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯀꯗꯕ ꯁꯥꯏꯖ ꯑꯗꯒꯤ ꯁꯤꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯝꯄꯜꯁꯤꯡꯁꯦ ꯊꯝꯖꯔꯤꯕ ꯑꯗꯣ ꯄꯥꯝꯃꯤꯕ ꯀꯁꯇꯃꯔꯗꯨꯅ ꯑꯩꯒꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯕꯨꯗꯤ ꯌꯨꯝꯗ ꯂꯩꯔꯦꯀꯣ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯤꯡꯁꯤꯒ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯂꯁꯇꯔ ꯍꯩꯗꯅ ꯈꯣꯠꯇꯅ ꯁꯦꯝꯃꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯌꯥꯝꯗꯕꯗ ꯇꯦꯜꯂꯗ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯂꯣꯏꯕ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯒ ꯈꯤꯇꯪ ꯏꯂꯥꯕꯣꯔꯦꯠꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯟꯁꯤ ꯃꯁꯤ ꯀꯃꯥꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯦꯟꯕꯔꯥ ꯃꯁꯤꯟꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯃꯁꯤ ꯁꯝꯅ ꯍꯥꯏꯔꯒ ꯈꯨꯠꯅ ꯍꯛꯑꯒ ꯁꯥꯕ ꯁꯅꯥꯒ ꯍꯥꯏꯔꯤꯕ ꯃꯁꯤꯟꯗ ꯁꯥꯕ ꯁꯅꯥꯒ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯁꯇꯤꯡ ꯑꯣꯏꯒꯗꯕꯁꯤ ꯃꯤꯅꯤꯠ 2-3ꯗ ꯂꯣꯏꯕꯗꯨꯅ ꯍꯦꯟꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯠꯅ ꯍꯛꯄꯁꯤꯅ ꯍꯦꯟꯕ꯭ꯔꯥ ꯃꯁꯤ ꯈꯤꯇꯪ ꯗꯤꯐꯔꯦꯟꯁꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯁꯦ ꯑꯁꯤꯕꯨ ꯍꯟꯗꯅ ꯈꯟꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯥꯔꯠ ꯌꯥꯝ ꯋꯥꯡꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥꯔꯤꯕ ꯁꯅꯥꯒꯤ ꯗꯤꯖꯥꯏꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯗꯔ ꯀꯣꯄꯤ ꯑꯃ ꯁꯥꯕꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯉꯤ ꯑꯩ ꯏꯁꯥꯃꯛꯇꯤ ꯑꯗꯨꯃꯛ ꯌꯥꯝꯅ ꯍꯩꯔꯨꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯁꯥꯏꯀꯜꯗ ꯈꯔ ꯑꯔꯥꯞꯄ ꯂꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯅ ꯇꯧꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁꯅꯥꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯕ ꯍꯥꯟꯅꯒꯤ ꯕꯣꯝꯕꯦ ꯄꯦꯇꯤꯕꯨ ꯍꯥꯏꯔꯁꯤ ꯑꯗꯒꯤ ꯑꯅꯥꯔꯀꯂꯤꯕꯨ ꯍꯥꯏꯔꯁꯤꯀꯣ ꯃꯣꯔꯣꯛ ꯃꯄꯥꯟꯕꯨ ꯍꯥꯏꯔꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯁꯥꯔꯗꯤ ꯂꯦꯜꯂꯗꯤ ꯁꯅꯥꯗꯣ ꯌꯥꯝꯅ ꯇꯥꯕ ꯃꯇꯝꯗꯨ ꯆꯪꯕ ꯁꯨꯕ ꯃꯤꯁꯨ ꯌꯥꯝ ꯋꯥꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯁꯇꯔꯒꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯋꯦꯛꯁꯀꯤ ꯄꯨꯊꯣꯛꯏꯕ ꯄꯣꯠꯁꯤꯡꯁꯤ ꯌꯥꯝꯅ ꯇꯦꯜꯂꯒꯁꯨ ꯑꯣꯏꯕ ꯃꯦꯆꯤꯟꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯁꯤꯃ ꯀꯧꯏ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯈꯔ ꯃꯦꯆꯤꯟꯗꯤ ꯈꯔꯗꯤ ꯌꯥꯝꯂꯦ ꯃꯆꯥ ꯃꯆꯥ ꯃꯥꯒꯤ ꯑꯥꯏꯇꯦꯝ ꯄ꯭ꯂꯁꯇꯔꯒꯤ ꯋꯦꯛꯁꯀꯤ ꯑꯗꯒꯤ ꯃꯈꯜ ꯃꯈꯜ ꯈꯔ ꯂꯩ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯗꯨ ꯇꯧꯔꯒ ꯏꯁꯥꯕꯨꯁꯨ ꯈꯔ ꯍꯩꯖꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯍꯥꯏꯗꯤ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯃꯦꯇꯜꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯀꯔꯝꯕ ꯃꯦꯇꯜꯁꯀꯗꯤ ꯑꯣꯖꯥꯒꯤ ꯁ꯭ꯇꯣꯔꯁꯤꯗ ꯐꯪꯕꯅꯣ ꯃꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯅꯥ ꯈꯛꯇꯃꯛ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯃꯦꯇꯜꯁꯨ ꯌꯥꯎꯕꯤꯕ꯭ꯔꯥ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯁꯅꯥ ꯑꯁꯦꯡꯕꯁꯨ ꯐꯪꯉꯤ ꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯀꯣꯔꯤ ꯅꯠꯇ꯭ꯔꯒ ꯄꯤꯊ꯭ꯔꯥꯏ ꯆꯥꯟꯗꯤꯅꯆꯤꯡꯕꯁꯨ ꯑꯗꯨꯝ ꯁꯥꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯍꯧꯖꯤꯛꯀꯤ ꯃꯦꯆꯤꯟꯁꯤꯗ ꯃꯦꯆꯤꯟꯁꯤꯗ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯣꯖꯥ ꯂꯛꯀꯤ ꯁ꯭ꯇꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯊꯝꯕꯤꯌꯨ ꯂꯛꯀꯤ ꯁ꯭ꯇꯣꯟꯗꯤ ꯑꯩ ꯌꯥꯝꯅ ꯅꯣꯂꯦꯖꯇꯤ ꯂꯩꯖꯕꯗꯤ ꯑꯣꯏꯖꯗꯦ ꯂꯛꯀꯤ ꯁ꯭ꯇꯣꯟꯁꯦ ꯑꯗꯨꯝ ꯏꯃꯔꯦꯜ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯈꯔꯗꯤ ꯂꯩꯌꯦ ꯑꯗꯣ ꯑꯩ ꯑꯗꯨꯃꯛꯇꯤ ꯌꯥꯝꯅ ꯑꯩ ꯄꯥꯏꯖꯗꯦ ꯑꯗꯣ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯃꯁꯤꯟꯁꯤꯗꯅꯦ ꯀꯔꯤꯒꯨꯝꯕ ꯑꯦꯅꯤ ꯃꯦꯇꯜ ꯁꯅꯥꯕꯨ ꯑꯣꯏꯔꯣ ꯀꯣꯔꯤꯕꯨ ꯑꯣꯏꯔꯣ ꯃꯁꯤ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯖꯁ few minutes ready to wear ꯍꯥꯏꯇꯥꯔꯦꯅꯦꯀꯣ ready to ꯑꯩꯈꯣꯏ use ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄꯤꯕꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯛꯀꯤ ꯁ꯭ꯇꯣꯟꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯔꯛꯄ ꯃꯇꯝꯗ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯕ꯭ꯔꯥ ꯗꯤꯖꯥꯏꯟꯁꯤ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯁꯦ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯄꯣꯠ ꯃꯥꯗꯔ ꯀꯣꯄꯤ ꯑꯃ ꯁꯥꯒꯗꯧꯔꯤꯕ ꯄꯣꯠꯁꯤ ꯂꯛꯀꯤ ꯁ꯭ꯇꯣꯟꯒꯤ ꯁꯥꯏꯖꯇꯨꯃ ꯌꯦꯡꯉꯀꯥꯟꯗ ꯃꯥꯗꯔ ꯀꯣꯄꯤꯗꯨ ꯁꯥꯀꯥꯟꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯉꯁꯤ ꯁꯥꯕꯗꯨꯅ ꯍꯌꯦꯡ ꯐꯥꯎ ꯃꯅꯨꯡꯗ ꯂꯣꯏꯔꯦ ꯈꯜꯂꯒꯗꯤ ꯅꯣꯡꯉꯥꯜꯂꯒꯗꯤ ꯌꯥꯝꯗ꯭ꯔꯕꯗ 50-100ꯗꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯗꯤꯖꯥꯏꯟ ꯄꯨꯊꯣꯛꯄ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯍꯧꯖꯤꯛ ꯁ꯭ꯇꯥꯐ ꯀꯌꯥꯅ ꯄꯨꯟꯅ ꯑꯣꯖꯥꯒꯤ ꯁ꯭ꯇꯣꯔ ꯑꯁꯤ ꯆꯂꯥꯏꯕꯤꯔꯤꯕꯅꯣ ꯑꯩ ꯑꯍꯥꯟꯕꯗꯤ ꯈꯔ ꯌꯥꯝꯖꯔꯝꯃꯦ ꯃꯦꯝꯕꯔꯁꯦ ꯊꯕꯛ ꯁꯨꯕ ꯁ꯭ꯇꯥꯐꯁꯤꯡꯁꯦꯀꯣ
ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯁꯣꯝꯒꯤ ꯗꯨꯀꯥꯟꯗ ꯍꯥꯏꯒꯠꯂꯛꯄ ꯃꯥꯔꯀꯦꯠꯁꯦ ꯃꯌꯥꯝꯅ ꯑꯗꯨ ꯄꯤꯔꯛꯑꯣ ꯀꯗꯥ ꯇꯧꯔꯛꯑꯣ ꯄꯣꯠ ꯑꯩꯒꯤꯗꯤ ꯄꯤꯁ ꯑꯗꯨ ꯄꯥꯝꯃꯤ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯔ ꯂꯧꯔꯒ ꯍꯥꯏꯗꯤ ꯕꯔꯃꯥꯔꯣꯝꯗꯒꯤꯁꯨ ꯑꯩ ꯏꯃꯥꯟꯅꯕ ꯈꯔ ꯂꯩꯖꯩ ꯑꯗꯨꯁꯤꯡꯅ ꯄꯣꯠ ꯑꯥꯗꯒꯤ ꯊꯥꯕꯤꯔꯛꯄ ꯑꯗꯒꯤ ꯗꯨꯀꯥꯟ ꯕꯖꯤ ꯔꯣꯗ ꯑꯗꯒꯤ ꯑꯗꯨꯝ ꯃꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝ ꯈꯔ ꯑꯩꯅ ꯁꯄ꯭ꯂꯥꯏ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯁ꯭ꯇꯥꯐꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡ 3ꯒꯨꯝꯕ ꯂꯩꯖꯩ ꯑꯗꯣ ꯑꯣꯖꯥ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇꯜꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯗꯤꯖꯥꯏꯟ ꯑꯣꯏꯔꯣ ꯀꯔꯤ ꯆꯠꯅꯕꯤ ꯂꯩꯕꯒꯦ ꯃꯈꯣꯏꯒꯤ ꯃꯣꯏꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯏꯡꯒꯦꯖ ꯔꯤꯡꯒꯨꯝꯕꯀꯣ ꯌꯥꯝꯅ ꯁꯅꯥꯗ ꯑꯆꯧꯕ ꯑꯁꯤꯒꯨꯝꯕ ꯃꯃꯤꯡ ꯑꯃ ꯂꯩꯌꯦ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ ꯂꯥꯛꯑꯝꯕ ꯆꯦꯅꯦꯜ ꯑꯃꯈꯛ ꯑꯩ ꯃꯃꯤꯡꯗꯤ ꯀꯥꯎꯗ꯭ꯔꯤ ꯀꯁꯣꯇꯤꯅ ꯑꯃꯈꯛ ꯂꯥꯛꯑꯝꯃꯦ ꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯄꯤ ꯑꯃꯅ ꯌꯥꯟꯕ ꯑꯩꯈꯣꯏ ꯀꯣꯈꯣꯔꯗꯣ ꯀꯣꯈꯣꯔ ꯃꯆꯥꯗꯣ ꯑꯗꯨꯒꯨꯝꯕ ꯌꯥꯟꯕꯁꯦ ꯑꯩꯅ ꯇꯨꯀꯥꯜꯁꯤꯗ ꯆꯪꯉꯒ ꯁꯅꯥꯁꯦ ꯁꯥꯕ ꯃꯇꯝꯁꯤꯗ ꯀꯣꯈꯣꯔ ꯃꯆꯥꯁꯦ ꯑꯃꯈꯛ ꯁꯥꯏꯌꯦ ꯁꯟ ꯑꯃꯈꯛꯀꯤꯅꯦ ꯌꯥꯝ ꯄꯤꯛꯅ ꯑꯗꯨꯒ ꯃꯤꯖꯣꯔꯥꯝꯒꯤ ꯅꯨꯡꯂꯩꯗꯅꯦꯀꯣ ꯑꯩꯅ ꯂꯩꯖꯕꯁꯤꯅ ꯑꯗꯣ ꯀꯣꯈꯣꯔꯁꯦ ꯁꯥꯕ ꯀꯥꯟꯗ ꯆꯛꯃꯥ ꯀꯥꯡꯕꯨ ꯈꯔ ꯂꯥꯛꯑꯦ ꯃꯥꯔꯀꯦꯇꯤꯡ ꯑꯩꯈꯣই ꯁꯇꯔꯗꯦꯁꯤ ꯂꯥꯛꯄꯗ ꯌꯦꯡꯕ ꯀꯥꯟꯗ ꯃꯣꯏꯅ ꯄꯥꯝꯗꯅꯒ ꯂꯩꯌꯦꯕ ꯌꯥꯝꯅ ꯑꯗꯣ ꯑꯩꯈꯣꯏ ꯀꯄꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯖꯣꯟꯁꯦ ꯀꯄꯤ ꯀꯄꯨ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯀꯄꯤꯅ ꯖꯤꯕꯟ ꯑꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯁꯣꯇꯤ ꯕꯤꯡꯕꯦꯁꯦ ꯁꯥꯔꯣ ꯍꯥꯏꯌꯦ ꯑꯗꯣ ꯃꯣꯏ ꯂꯣꯟꯗ ꯀꯁꯣꯇꯤ ꯕꯤꯡꯕꯦ ꯍꯩ ꯅꯠꯂꯇꯨ ꯍꯩ ꯃꯤ ꯀꯁꯇꯃꯔꯒ ꯗꯨ ꯈꯧꯃꯩ ꯍꯦꯇꯦꯡꯒ ꯁꯦꯝꯃꯩꯔꯣ ꯍꯦꯛꯇ ꯇꯧꯋꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯥꯝꯃꯦ ꯀꯁꯇꯃꯔ ꯁꯤꯁꯦ ꯁꯥꯔꯣ ꯈꯣꯠꯂꯣ ꯍꯥꯏꯔꯤꯕ ꯗꯤꯖꯥꯏꯟꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅꯒ ꯑꯩ ꯌꯥꯝ ꯁꯥꯈꯤꯌꯦ ꯑꯗꯨꯒ ꯃꯤꯖꯣꯔꯥꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯃꯣꯇꯥ ꯖꯨꯋꯦꯂꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯛꯈꯤꯕꯁꯦ ꯑꯣꯖꯥ ꯀꯔꯤ ꯑꯣꯕꯖꯦꯛꯇꯤꯚ ꯀꯔꯤ ꯄꯥꯟꯗꯝꯗꯒꯤꯅꯣ ꯑꯗꯨ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯀꯦꯇꯂꯣꯛꯁꯤꯃ ꯌꯥꯝ ꯐꯣꯡꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯦꯇꯂꯣꯛ ꯑꯃ ꯃꯃꯤꯡ ꯑꯃ ꯊꯣꯟꯕꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯑꯃꯗꯤ ꯂꯩꯖꯩꯀꯣ ꯑꯗꯣ ꯑꯩꯒꯤ ꯋꯥꯏꯐꯇꯁꯨ ꯑꯩꯅꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯑꯩ ꯃꯃꯤꯡꯗꯤ ꯊꯣꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯃꯣꯇꯥ ꯖꯨꯋꯦꯂꯔꯤ ꯍꯥꯏꯔꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯀꯦꯇꯂꯣꯛꯁꯤꯃ ꯑꯩꯅ ꯁꯥꯒꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪ ꯑꯃꯇꯪꯒ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯅꯥ ꯂꯩꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯌꯥꯝꯕꯅꯗꯤ ꯈꯪꯅꯔꯕꯅꯤ ꯑꯗꯨꯕꯨ ꯁꯟ ꯀꯌꯥꯅ ꯇꯨꯂꯥ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯦꯖꯔꯃꯦꯟꯁꯦ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯁꯅꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯑꯣꯏꯔꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯃꯦꯇꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯒ꯭ꯔꯥꯝ ꯀꯌꯥꯅ ꯑꯗꯨ ꯁꯥꯏ ꯈꯤꯇꯪ ꯗꯤꯇꯦꯜ ꯑꯣꯏꯅ ꯊꯝꯕꯤꯌꯣ ꯑꯣꯖꯥ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏ ꯁꯟꯈꯥꯏ ꯍꯥꯏꯗꯅꯀ ꯁꯨꯃꯥꯏꯅ ꯁꯅꯥ ꯃꯣꯍꯣꯔ ꯑꯃ ꯀꯥꯏꯅ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯁꯅꯥꯒꯤ ꯆꯠꯅꯕꯤꯁꯤ 2.91 ꯀ ꯍꯥꯏꯔꯒꯅ 2 ꯒ꯭ꯔꯥꯝ 0.91 ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯟ ꯑꯃꯅꯤ 11 ꯒ꯭ꯔꯥꯝ 0.6 ꯀꯥꯏꯅ ꯍꯥꯏꯔꯒꯅ ꯁꯅꯥ ꯃꯣꯍꯣꯔ ꯑꯃ ꯀ ꯍꯥꯏ ꯇꯨꯂꯥ ꯑꯃ ꯀ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯒ꯭ꯔꯥꯝ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯄꯥꯟꯂꯣꯝꯗ ꯆꯠꯅꯕꯁꯦ ꯒ꯭ꯔꯥꯝꯁꯦ ꯒ꯭ꯔꯥꯝ 10ꯅ ꯀꯌꯥꯅꯣ ꯁꯅꯥ ꯀꯌꯥꯅꯣ ꯀꯥꯏ ꯍꯪꯉꯛꯄꯁꯨ ꯌꯥꯎꯕꯤꯔꯛꯑꯦ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯝꯒꯤ ꯍꯤसाꯕꯁꯦ ꯈꯔ ꯈꯪꯖꯔꯨꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯣꯠ ꯋꯦꯠꯀꯤ ꯑꯔꯨꯝꯕꯁꯦ ꯒ꯭ꯔꯥꯝ ꯑꯃꯁꯤ ꯁꯝꯊꯤꯡ ꯑꯩꯈꯣꯏꯅ ꯌꯥꯝ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒꯅ ꯀꯣ ꯆꯪꯅꯤꯡ 9 ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯌꯥꯝ ꯀꯨꯞꯊꯅ ꯄꯥꯗ꯭ꯔꯒꯁꯨ ꯒ꯭ꯔꯥꯝ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯪꯅꯤꯡ 9 12 ꯆꯅꯤꯡ 12ꯅ ꯁꯟ ꯑꯃꯅꯦꯕ ꯑꯗꯣ ꯒ꯭ꯔꯥꯝ ꯑꯃꯁꯦ ꯆꯅꯤꯡ 9 ꯍꯥꯏꯕ ꯌꯥꯏ 12 ꯁꯟ ꯑꯃ ꯍꯥꯏꯕꯁꯤ ꯆꯅꯤꯡ 12ꯅꯦꯕ ꯑꯗꯨꯗꯤ 1 ꯒ꯭ꯔꯥꯝ 3 ꯒ꯭ꯔꯥꯝ 2.91 ꯍꯥꯏꯕꯁꯦ 3 ꯒ꯭ꯔꯥꯝ ꯌꯧꯗꯧꯕ ꯇꯤꯠ ꯉꯥꯏꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯥꯝꯒ ꯃꯅꯤꯄꯨꯔꯒꯤ ꯁꯟꯒꯁꯦ ꯁꯨꯃꯥꯏꯅ ꯈꯦꯠꯅꯕꯁꯦ ꯆꯥꯎꯔꯛꯄꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯏꯅ ꯂꯧꯋꯦ ꯑꯗꯨꯒ ꯁꯟ ꯀꯌꯥꯅ ꯇꯨꯂꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯁꯟ ꯃꯔꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯑꯣꯖꯥ ꯁꯤꯖꯟꯁꯦ ꯑꯩꯈꯣꯏ ꯋꯦꯗꯤꯡ ꯁꯤꯖꯟꯒꯨꯝꯕꯗꯤ ꯁꯅꯥꯒꯨꯝꯕ ꯃꯦꯇꯜꯁꯀꯨꯝꯕꯒꯤ ꯗꯤꯃꯥꯟꯁꯦ ꯍꯦꯟꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯅꯃꯛ ꯀꯔꯝꯕ ꯁꯤꯖꯟ ꯑꯇꯩ ꯁꯤꯖꯟꯁꯤꯡꯗ ꯑꯩꯈꯣꯏ ꯌꯣꯟꯕ ꯈꯣꯠꯄ ꯗꯤꯃꯥꯟ ꯑꯣर्डर लाक्पसे करी सीजन सिंगददी खर हेले लमता थागुंबा हाइतारे मार्च अखोई थासे लोंग पंथा ओइबसेना अखोई थबकता यामना कई हानि याम बिजी ओइबा हाइतारे ओजा ओजागी अखोई मोमोता ज्वेलरी द फंगिबा डिजाइन सिंगसे कनागुंबा क्लाइंट मना ऑर्डर लाक्पा मतमदा होम डिलीवरी की सर्विस ति लैबिरब्रा लेजे मसे कमाइना तौगनी ओजा होम डिलीवरी से कनागुंबा मना फोन कॉल तौरक्तोइरा ओजागी स्टोर द विजिट तौदोइरा नत्रगा एनी सोशल मीडिया की साइट तगी ओजा का कांटेक्ट तौबगी मतंग दखरा थंबियो सिगी मतंग से आई कईगुम आई ना फोंगी बरे लिरिक अमनी सिकी सो आई नेट की मतंग सु खरा तुम हाइबियो खरा हपसै फर्स्ट एडिशन सेकंड एडिशन एडवर्टाइज सो तुम आई तौजग्रे अदुगा आई कांटेक्ट नंबर से कैटलॉग तो सु मनिंग दसु यावबनी
ꯑꯗꯨꯗ ꯃꯌꯥꯝꯅ ꯄꯥꯝꯕꯒꯁꯨ ꯀꯦꯇꯂꯣꯛꯇꯒꯤ ꯃꯅꯤꯡꯗꯒꯤ ꯑꯗꯨꯝ ꯐꯣꯟ ꯂꯥꯏ ꯂꯧꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯤ ꯏꯆꯝ ꯆꯝꯕ ꯗꯤꯖꯥꯏꯟ ꯑꯃ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯑꯃꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯑꯣꯖꯥꯗ ꯐꯣꯟ ꯀꯣꯜ ꯇꯧꯔꯒ ꯖꯁ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯄꯤꯕꯤꯕꯒꯤ ꯃꯑꯣꯡ ꯌꯥꯝ ꯐꯖꯕ ꯁꯔꯚꯤꯁꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯑꯣꯖꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯁ꯭ꯇꯣꯔ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟꯕꯨ ꯉꯥꯏꯍꯟꯗꯅ ꯃꯇꯝ ꯈꯔꯗ ꯃꯤꯅꯤꯠ ꯈꯔꯗ ꯈꯨꯗꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤ ꯇꯨ ꯌꯨꯁ ꯃꯦꯇꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁꯤ ꯄꯤꯕ ꯉꯝꯕꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯏꯂꯥꯕꯣꯔꯦꯠꯂꯤ ꯑꯣꯏꯅꯀꯣ ꯑꯣꯖꯥꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯊꯨꯅ ꯄꯤꯕ ꯌꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩ ꯁꯤꯔꯤꯕ ꯈꯨꯗꯣꯞꯁꯤꯗ ꯑꯩ ꯄ꯭ꯔꯃꯥꯟ ꯄꯨꯔꯥ ꯍꯥꯏꯖꯒꯦ ꯁꯤꯗ ꯑꯩꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯝꯕꯦ ꯄꯦꯇꯤ ꯀꯧꯋꯦ ꯕꯣꯝꯕꯦ ꯄꯦꯇꯤ ꯀꯧꯋꯦ ꯑꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯌꯥꯝꯅ ꯁꯥꯕꯁꯨ ꯍꯩꯕ ꯃꯉꯣꯟꯗ ꯁꯅꯥ ꯑꯁꯦꯡꯕ ꯍꯥꯟꯅ ꯑꯩꯅ ꯄꯤꯌꯦ ꯃꯉꯣꯟꯗ ꯏꯇꯥꯎ ꯅꯪꯅ ꯁꯥꯕ ꯈꯨꯗꯣꯞꯇꯣ ꯌꯥꯝ ꯐꯖꯩ ꯑꯃꯨꯛꯇꯪ ꯁꯥꯕꯤꯌꯣ ꯍꯥꯏꯅ ꯑꯗꯨꯗ ꯁꯅꯥꯗ ꯁꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯋꯦꯛꯁ ꯑꯩꯈꯣꯏꯒꯤ ꯁꯤꯂꯤꯀꯣꯟ ꯔꯕꯔ ꯀꯥꯏꯅ ꯂꯩꯌꯦꯕꯀꯣ ꯆꯞꯄ ꯃꯇꯨꯡꯗ ꯈꯨꯗꯛꯇ ꯂꯣꯏꯕꯗꯤ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒꯤ ꯁ꯭ꯇꯥꯔꯇꯤꯡ ꯑꯣꯏꯕꯒꯤꯗꯨꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤ ꯃꯥꯗꯔ ꯀꯣꯄꯤ ꯇꯤꯝ ꯂꯧꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯦꯛꯁ ꯀꯥꯞꯄ ꯀꯥꯟꯗ ꯋꯦꯛꯁꯇꯨꯒꯤ ꯄ꯭ꯂꯁꯇꯔꯒ ꯍꯩꯗꯅ ꯇꯧꯔꯀꯥꯟꯗ ꯉꯁꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯃꯥꯅ ꯄꯥꯝꯕꯒꯤ ꯁꯥꯈꯤꯕ ꯄꯣꯠꯇꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯈꯣꯏꯅ 10 20 50 100 ꯁꯥꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯀꯦꯇꯂꯣꯛꯇ ꯌꯥꯎꯔꯤꯕ ꯗꯤꯖꯥꯏꯟ MJ ꯁꯤꯔꯤꯁ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯅ ꯈꯨꯗꯛꯇꯁꯨ ꯑꯩꯈꯣꯏꯅ ꯉꯥꯏꯔꯒ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯔꯦ ꯑꯗꯣ ꯄ꯭ꯔꯣꯁꯦꯁꯇꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯣ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯥꯗꯔ ꯀꯣꯄꯤ ꯑꯃꯈꯛ ꯍꯥꯟꯅ ꯁꯦꯝꯖꯒꯅꯤ ꯁꯦꯝꯕ ꯃꯇꯨꯡꯁꯤꯗ ꯃꯥꯗꯔ ꯀꯣꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯋꯦꯛꯁ ꯀꯥꯞꯇꯨꯅ ꯑꯣꯀꯦ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯁ꯭ꯇꯦꯞꯁꯦ 2 ꯁꯨꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯂꯤꯀꯣꯟ ꯃꯥꯗꯔ ꯀꯣꯄꯤ ꯁꯦꯝꯃ ꯃꯇꯨꯡꯗ ꯋꯦꯛꯁ ꯀꯥꯞꯂꯒ ꯑꯃꯨꯛ ꯂꯧꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯄꯣꯠꯁꯤ ꯑꯣꯀꯦ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯂꯁꯇꯔ ꯑꯃꯨꯛ ꯇꯧꯔꯦ ꯄ꯭ꯂꯁꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟ ꯁꯤꯝꯄꯜꯁꯦ ꯄ꯭ꯂꯁꯇꯔ ꯃꯅꯨꯡꯗ ꯍꯥꯞꯈ꯭ꯔꯕꯅꯦꯕ ꯍꯥꯞꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯃꯦꯆꯤꯟ ꯑꯅ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯋꯥꯇꯔ ꯃꯦꯆꯤꯟꯗ ꯃꯩ ꯑꯃꯨꯛ ꯑꯩꯈꯣꯏ ꯋꯦꯛꯁꯀꯤ ꯃꯅꯤꯟꯁꯤ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯤꯇꯔ ꯃꯦꯆꯤꯟ ꯑꯃꯈꯛ ꯂꯩꯌꯦ ꯃꯩ ꯌꯥꯝ ꯀꯟꯕ ꯑꯃ ꯑꯗꯨ ꯑꯃꯨꯛ ꯃꯩ ꯏꯜꯂ ꯃꯇꯨꯡꯗ ꯄꯣꯠꯇꯣ ꯀꯟꯁꯤꯜꯂꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯁꯅꯥꯁꯤ ꯅꯝꯕ ꯈꯣꯠꯄ ꯗꯤꯖꯥꯏꯟ ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯁꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯥꯗꯅ ꯈꯣꯠꯇꯅ ꯂꯣꯏꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕꯗꯨ ꯁꯨꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯣꯖꯥ ꯁꯅꯥꯁꯤ ꯂꯪꯅꯕ ꯈꯣꯠꯅꯕ ꯈꯤꯇꯪ ꯁꯦꯝ ꯁꯥꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯃꯆꯨ ꯂꯣꯛꯅꯕꯁꯤꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯆꯨ ꯂꯣꯛꯄ ꯃꯌꯥꯝꯅ ꯃꯆꯨ ꯂꯣꯛꯏꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯅꯤꯅ ꯃꯦꯆꯤꯟꯁꯨ ꯑꯗꯨꯝ ꯃꯆꯨ ꯂꯣꯛꯄꯒꯤꯁꯨ ꯇꯣꯉꯥꯟꯅ ꯈꯔꯁꯨ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯕ ꯑꯃꯅ ꯁꯅꯥꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯊꯗꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯃꯌꯥꯝꯗ ꯃꯁꯤꯟꯁꯤꯗ ꯁꯥꯕꯁꯦ ꯑꯩꯅ ꯐꯣꯡꯉꯤꯕ ꯀꯦꯇꯂꯣꯛꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛꯀꯤ ꯄꯣꯠ ꯌꯥꯎꯔꯤꯕ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 1 ꯍꯧꯔꯒꯅ 496 ꯑꯃꯨꯛ ꯍꯟꯗꯛ ꯍꯧꯔꯛꯄꯅꯦ ꯗꯤꯖꯥꯏꯟ 30 ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯅꯦ ꯌꯥꯝꯗ꯭ꯔꯕꯗ ꯈꯔꯗꯤ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯅꯥꯁꯤꯒꯤ क्वालिटी हंधदबा है मैं मफम हाईजनिंगे है 24 से सना अहब है 24 कैरेट से को अद सना की क्वालिटी से 24 कैरेट अदुम अदुम फंगने याम नुंगाइजो खंदब मीना अस ब्लॉक की पोसे असमाय तौरी सना यामना सी सना सिदी कमाय तौरी सी सना से फत्रे अदि सेंक्शन है मपालोम दा कलकत्ता दिल्ली दे कोन रेडीमेड कोन कोन लेरो का ता को मोई सौरी कैरेट काय की जॉइनिंग तौरी सी केतंग खेनब अखोई मणिपुरी जॉइनिंग तौ खरा खेनब लेब अद मोई हिदाक से याम थुना थारगा सलाउ चेजिंग बा कोकिब पाना जु सचाक बा गेरगा जु तमाइना सारक पोट खरा लेब अदुगुमदि नत्रे सिगी सेनाइदि कोई कोरफु हाइबगुमने दा कोई टाइम सेव तब है तारे मतलब से कोई ना सेविंग तब मैक्सिमम प्रोडक्शन से कोई ना दुम पीबा ngam yam nungai se ado za haiba hojiki machine se khudop yare sana yare lik apak pa gumba su dumak loi mag yabra kari karamba yabe ki condition di lai lik so adu bo manipur gi koi si so ai manipur gi no sana sari ba sing ki da ai jini ba ko lik se necklace so ko tektar mate hai ba lai ya lifam hai ba lai adigi marai pareng adu du hai ba myam lai gre hai ba punu mak se loi ne yai hai ba di lai jade seng na hai ga nai koi gi khara plate oiba aduga nung round gumba oiba necklace oiga so koi bangkok kain thoi dina ko sugum style gumba di khara ya ga ni di khalle aduga manipur gi oiba pot phuri ba manipur na sari ba khusigi maung si mak sap ma na puthok ngamba हाइबसे खरम मखैदि यावे खरम मखैदि यावे डिजाइन खरम मखैदि दुम ngam na takpiri oza khoi gi tv show life and style maroina khoina khudol tamjari ba si manipur da lai ba tongan tongan ba hiram oi be style amadi fashion loina loina na promotional program amani oza nga si gi topic asi maroina khoi gi jewelry metals ki matang da oza na kana ba wafam ya mama thambiri oza gi
koi wakhalonda style amadi fashion ni haibasi ozagi mot kitang thambiyu karmaina lawbi sana ki phajaba se makhal makhasu laigre adaga laiba makhal makhal sing sita koina kaiguma sana se koi property oina su longna ba yaba pot yam makhal maru oibani nupa khata su pame habe ade nupi khata su ani mak loina mak suna na pamba pot amane duga isagi dress phajaba phi phajaba sam phajaba su makhata na phajai habe su yade sana gi su ngasi pama pot to he nual ga su ai adu gi mong du pam jare si mong sabi nupa su lai nupi su lai adu isagi oina su property oina leibata matik sa pot amane aina lowe leiting su oiba smain hajani yam chumi ozana thambiri ba wafam haibadi style amadi fashion haiga koina just dressing up or makeover si khakta te ornaments mayam ama siba sisu another koigi fashion amagum masi chatnari oza yam nungai jai ozagi haiba momota store se masi koigi hauzik faubada kayamuk yamna koigi clients kayamuk yamna haitarene chahi da overall oina atai atai leiba store sinatana smagi top top nga sagi yam thuna piba ngambase masina maram oirega koigi clients singdagi kari kari feedback ka dilak piba gyoza koigi sana se yamna thuna saba pamba kotpa mi khara su leiye aduga atopa konjang da su sangoraga su khutna saba kan da matam du yam loba aduga amagi da saba poto khara thuna lobi ga dai matam ju khara changle khutna samne da lobi su ngam da ba aduga ai gi da lakpa kan da imana ba ma hai tare mana si kudo sima pame bai na ado aina blog putuk sai pot manu du su yaw bo oi bane na pot to thu na saraga pot to samana u ma yam harau jagi ado maina tawdana kari haini arjen oi mesu taw bigre aduga khuna lendana khotana matam yam sangdana taw bugi mana awaba khara su he ningba du he pam aina simak pam bagi pot to hekta kai haini khoi gi thuna loi da bagi kudong sa da ba su mana hai wari du ozagi upcoming plan da haiba momota jewellery si kari kari ahen ba polam sing natraga kari karam ba khulai sing hapsan ge kaina khanbiri bagi joji makki de aina tamjari si western ge ina somdagi mapam de loba dum bazar market so ina zum supply kar tawjari aduga adugumba item sing adi kusu kulai khara yauna sum matam matam gi sana bi haib tare adum ano ba item khara jo hapkena adu chu khara sian giri oza discount gumba gadi lebra ozagi momota store sigi matam gi oiba discount gumba thambibra matam gi oiba discount se tamai khara thamjage na khali hau du sum ngai pare market somda ina plan tor basi ko discount so koina haiba aikoi degi sana lepi ba sana sabi ba aduguma mayam sigi kudong sabadi edim soina de bijagani hauzik phawbada ozana hariba jewelry store se masina maram oiraga kayam phawba khogi mai pak pangam lage kaina khanbibage ai wakan da dikhar nuai jabadi phawai ko akoigi catalog se ahum mari sura ina puthong sar pasida pose aina market ta thari se khoigi western gi oba design hujupulai haibadi singje 1000 member proprietor labor singna 100 ki manung da 2% gumba Manipur ki design na tagana Chinese ki design na choice to matam da 20 member forward Delhi ki market da lat na ai si poche pa me ji cham gi manu da mi ani khati ai gi lottery phawu gumda sai gi port to pam badagi hai basi market da wholesale da piri rate to wholesale da thari mi to su leiba la piba natraga aingon da su la khadai nai su admaina khanjai yam nungai sai oza ngasi gi khoi gi life and style gi tv show asida maroina jewelries ki matang da oza gi haiba momota jewellery gi top pa uniqueness yam thuna client bu matam ngai handana piba ngambagi matang da thabikre last question oina life and style gi khoi gi viewers tane oza gi oiba phajakraba message amtang thabiramo life and style yengbiriba punamakta mayam dai haijening badi momota jewellery da lengsin bi hairaga anobu design puthokchariba manipur gi oiba natraga Chinese oiba design singje koina phajaba kari legada ga haiba do amutang lengsin bi ga khami ga se haina yam nungai zai oza ngasigi khoigi life and style gi show se da ozana sarog yabiba jewelry gi matang da tongan tongan ba metals gi matang da so ozana takpiba amuka hana so zabu thagat pa phongtok chari thank you
ngasi gi oinadi matang swaisida life and style gi episode ten sinjari mathangi chayol mathangi thangzanumitta suksoi soidana anob episode amaga loinana mayamda khudol tamjage life and style. Till then, keep watching Times of Manipur.